ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯆꯥꯎꯕꯜꯗꯨ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯨꯔꯒ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯁꯨ ꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯄꯨꯄꯨꯒꯤ ꯏꯁꯨ, ꯄꯨꯄꯨ ꯍꯜꯂꯛꯂꯦꯅꯦ ꯅꯪꯕꯣ, ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯍꯧꯗ꯭ꯔꯤꯕꯔꯣ? ꯅꯁꯥꯒꯗꯣ ꯑꯃꯠꯇ ꯐꯔꯔꯣꯏꯅꯦ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯜꯗꯨ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯩ꯫ ꯃꯥꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯀꯧꯔꯤꯕꯗꯨ ꯃꯁꯨ ꯅꯨꯄꯤꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯂꯩꯕꯨ ꯑꯃꯨꯛ ꯀꯧꯔꯤ꯫ ꯍꯥꯏ ꯍꯅꯨꯕꯤ, ꯅꯁꯨ ꯅꯨꯄꯤꯗꯨꯕꯨ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗ꯭ꯔꯕꯔꯣ? ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯍꯥꯏꯌꯨꯅꯦ꯫ ꯍꯅꯨꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯅꯨꯕꯤ ꯏꯕꯦꯂꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯍꯅꯨꯕ ꯆꯥꯎꯕꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯍꯅꯨꯕꯤ, ꯏꯁꯨꯒꯤ ꯃꯈꯣꯜ ꯃꯋꯥ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯁꯨ ꯅꯨꯄꯤꯗꯨꯕꯨ ꯌꯥꯍꯧꯗ꯭ꯔꯤꯕꯔꯣ? ꯍꯅꯨꯕꯤ ꯏꯕꯦꯂꯩꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯉꯁꯥꯏꯅ ꯍꯧꯈ꯭ꯔꯕꯅꯤ, ꯑꯉꯥꯡ ꯈꯔꯁꯨ ꯂꯥꯛꯂꯝꯕꯅꯤ꯫ ꯅꯁꯨ ꯅꯨꯄꯤꯗꯣ ꯑꯉꯥꯡꯁꯤꯡꯗꯨꯒ ꯁꯣꯏꯗꯅ ꯆꯠꯂꯝꯂꯅꯤ꯫ ꯑꯩꯅ ꯃꯅꯤꯡꯒꯤ ꯍꯤꯡꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯍꯦꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯏꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯍꯅꯨꯕꯗꯨ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯍꯅꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯍꯅꯨꯕꯤ, ꯅꯁꯨ ꯅꯨꯄꯤꯗꯨ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯊꯤꯔꯝꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯀꯔꯤꯅꯣꯗ ꯍꯅꯨꯕ, ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯕꯤꯔꯛꯂꯤꯕꯗꯨꯕꯨ? ꯍꯣꯔꯦꯟꯗꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯆꯥꯛ ꯂꯣꯏꯔꯝꯗꯦ ꯍꯥꯏꯔꯅꯤ ꯈꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯕ꯫ ꯅꯁꯨ ꯅꯨꯄꯤꯗꯨ ꯊꯤꯗꯨꯅ ꯂꯩꯔꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯈꯤꯔꯣꯏ꯫ ꯏꯍꯦ ꯍꯅꯨꯕꯤ, ꯑꯩꯒꯤꯁꯦ ꯅꯪꯉꯣꯟꯗ ꯁꯥꯎꯕ ꯅꯠꯇꯦꯅꯦ꯫ ꯅꯁꯨ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯍꯥꯏꯕꯅꯤꯅꯦ꯫ ꯍꯅꯨꯕꯥ, ꯅꯁꯨ ꯅꯨꯄꯤꯗꯨ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ꯫ ꯍꯣ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯦ ꯍꯥꯏꯕꯁꯦ ꯀꯥꯎꯔꯕ꯭ꯔꯣ? ꯍꯥꯏ ꯏꯁꯨꯗꯣ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯤ, ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤꯅꯦ꯫ ꯂꯩꯁꯥꯕꯤ ꯐꯥꯕꯗꯨꯅꯅꯤ ꯑꯩꯅ ꯅꯨꯡꯁꯥ ꯊꯤꯔꯤꯕꯁꯦ꯫ ꯍꯅꯨꯕꯤꯗꯨ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯥ, ꯑꯩꯒꯤ ꯏꯁꯨꯅ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯃꯈꯣꯏ ꯃꯄꯨꯅ ꯀꯔꯤꯒꯤ ꯅꯨꯡꯁꯥ ꯊꯤꯔꯤꯕꯅꯣ? ꯍꯥꯏ ꯍꯅꯨꯕꯤ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯍꯧꯗꯣꯡꯅ ꯎꯆꯤ ꯐꯥꯒꯗꯧꯕꯒꯤ ꯂꯨꯝꯕ ꯑꯗꯨꯝꯅ ꯅꯁꯨ ꯅꯨꯄꯤꯕꯨ ꯐꯥꯒꯗꯧꯒꯤ ꯂꯨꯝꯂꯤꯕ ꯄꯥꯈꯪ ꯅꯍꯥꯁꯤꯡꯁꯤ ꯅꯪꯕꯨ ꯀꯔꯤꯁꯨ ꯎꯗ꯭ꯔꯕ꯭ꯔꯣ? ꯍꯅꯨꯕꯤ ꯑꯗꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ꯫ ꯍꯣꯏꯅꯦ ꯍꯦ ꯍꯅꯨꯕ, ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗ꯭ꯔꯦ꯫ ꯉꯍꯥꯟ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯑꯃꯨꯖꯥꯎ ꯍꯥꯏꯕ ꯁꯛꯇꯥ ꯊꯤꯈ꯭ꯔꯕ ꯑꯗꯨꯅ ꯏꯁꯨ ꯅꯨꯄꯤꯗꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯝꯂꯤꯕꯅꯤ꯫ ꯍꯅꯨꯕ, ꯅꯁꯨ ꯅꯨꯄꯤꯗꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯊꯣꯛꯂꯒ ꯑꯃꯨꯛꯇ ꯊꯤꯕꯤꯔꯨꯕ, ꯑꯩ ꯆꯥꯛ ꯊꯣꯡꯂꯤꯕꯁꯤ ꯂꯣꯏꯁꯤꯜꯂꯝꯂꯒꯦ꯫ ꯍꯅꯨꯕ ꯆꯥꯎꯕꯜꯁꯨ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤ ꯊꯥꯗꯣꯏꯁꯅꯥꯕꯨ ꯊꯤꯕ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯊꯥꯗꯣꯏꯁꯅꯥꯁꯤ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯄꯥ ꯃꯃꯥ ꯑꯅꯤꯅ ꯉꯟꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯐꯪꯖꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨ ꯃꯕꯣꯛ ꯑꯅꯤꯅ ꯃꯥꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯥꯎꯀꯣꯜꯂꯛꯈꯤ꯫ ꯃꯄꯨ ꯃꯕꯣꯛ ꯑꯅꯤꯅ ꯃꯁꯨ ꯅꯨꯄꯤꯒꯤ ꯀꯔꯤꯁꯨ ꯋꯥꯠꯍꯟꯗ ꯌꯥꯝꯅ ꯀꯦꯅ ꯌꯣꯛꯂꯛꯄꯅ ꯊꯥꯗꯣꯏꯁꯅꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯗꯣꯏꯁꯅꯥꯗꯨ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯈꯔꯒ ꯄꯨꯟꯗꯨꯅ ꯇꯨꯔꯦꯜꯗ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯤ꯫ ꯊꯥꯗꯣꯏꯁꯅꯥꯗꯨ ꯃꯥꯒꯤ ꯈꯣꯏꯆꯩ ꯑꯗꯨꯒꯤ ꯂꯥꯡꯒꯣꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯡꯒꯣꯝ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯅꯣꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥꯒꯤ ꯅꯥꯀꯜꯗ ꯈꯣꯏ ꯆꯣꯞꯂꯤꯕ ꯅꯥꯎꯄꯤꯛꯅ ꯊꯥꯗꯣꯏꯁꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯊꯥꯗꯣꯏꯁꯅꯥ, ꯅꯪꯒꯤ ꯈꯣꯏꯗꯣ ꯉꯥꯅ ꯆꯤꯡꯕ ꯍꯧꯔꯛꯂꯦ꯫ ꯍꯣꯔꯦꯟ ꯏꯆꯦꯅ ꯉꯥ ꯃꯌꯥꯝ ꯐꯥꯔꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯈꯥꯏꯌꯨꯀꯣ꯫ ꯍꯦ ꯅꯥꯎꯄꯤ, ꯅꯪ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯅꯪꯅ ꯉꯥ ꯈꯥꯏꯌꯨ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯑꯩ ꯉꯥ ꯌꯥꯝꯅ ꯁꯨꯡꯐꯥ ꯍꯦꯛ ꯐꯥꯗꯦ꯫ ꯅꯪꯒꯤ ꯈꯣꯏꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯣꯞꯄꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯥꯎꯄꯤꯛꯁꯨ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯈꯣꯏ ꯑꯗꯨꯕꯨ ꯆꯣꯞꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯗꯣꯏꯁꯅꯥꯒꯤ ꯈꯣꯏꯖꯩ ꯑꯗꯨꯗ ꯈꯔ ꯆꯥꯎꯕ ꯄꯣꯔꯣꯝ ꯑꯃꯕꯨ ꯊꯨꯔꯝꯃꯤ꯫ ꯄꯣꯔꯣꯝ ꯑꯗꯨꯕꯨ ꯐꯥꯕꯗ ꯊꯥꯗꯣꯏꯁꯅꯥꯗꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯍꯔꯥꯎꯃꯟꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯑꯩꯒꯤ ꯈꯣꯏꯗ ꯄꯣꯔꯣꯝ ꯑꯆꯧꯕ ꯑꯃ ꯊꯨꯔꯦ ꯇꯨ! ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯣꯏꯗ ꯊꯨꯔꯤꯕ ꯄꯣꯔꯣꯝ ꯑꯗꯨꯕꯨ ꯑꯇꯩ ꯈꯣꯏ ꯆꯣꯞꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯗ ꯎꯠꯂꯤ꯫ ꯅꯥꯎꯄꯤꯛꯅ ꯊꯥꯗꯣꯏꯁꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯊꯥꯗꯣꯏ, ꯅꯪꯒꯤ ꯄꯣꯔꯣꯝꯗꯨꯗꯤ ꯌꯥꯝ ꯍꯥꯎꯔꯅꯤꯍꯦ, ꯇꯤꯟꯗꯨꯝ ꯆꯨꯝꯃꯤ꯫ ꯑꯗꯨ ꯏꯆꯦ, ꯅꯪꯒꯤ ꯑꯇꯩ ꯉꯥ ꯃꯆꯥꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯨ, ꯑꯩꯒꯤꯗꯤ ꯉꯥ ꯌꯥꯝꯗ꯭ꯔꯤꯌꯦ ꯇꯨ! ꯑꯁꯤ ꯍꯥꯏꯗꯨꯅ
ꯃꯥꯒꯤ ꯉꯥ ꯇꯣꯡꯕꯣꯜ ꯑꯗꯨꯕꯨ ꯊꯥꯗꯣꯏꯁꯅꯥꯗ ꯌꯦꯡꯍꯜꯂꯤ꯫ ꯊꯥꯗꯣꯏꯁꯅꯥꯁꯨ ꯃꯥꯅ ꯐꯥꯕ ꯑꯇꯩ ꯉꯥ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯅꯥꯎꯄꯤꯛꯇ ꯄꯤꯕꯤꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥꯅ ꯈꯣꯏ ꯆꯣꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯨ ꯆꯥꯎꯕꯜ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯜꯅ ꯃꯁꯨ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯁꯨꯁꯅꯥ, ꯅꯪꯕꯨ ꯑꯁꯨꯃꯥꯏꯅ ꯇꯥꯛꯂꯝꯗꯅ ꯇꯨꯃꯤꯟ ꯆꯠꯄꯁꯤ ꯄꯨꯄꯨꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯄꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ, ꯄꯨꯄꯨ, ꯑꯩ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏꯒꯦ, ꯁꯥꯎꯔꯅꯣꯕ꯫ ꯑꯗꯨ ꯄꯨꯄꯨ, ꯑꯩꯒꯤ ꯈꯣꯏꯗꯅꯦ ꯄꯣꯔꯣꯝ ꯑꯆꯧꯕ ꯑꯃ ꯐꯥꯔꯤꯕ, ꯇꯨ ꯌꯦꯡꯉꯣ, ꯆꯥꯎꯗ꯭ꯔꯥ? ꯍꯣꯏꯅꯦꯍꯦ, ꯏꯁꯨꯁꯅꯥꯅ ꯐꯥꯔꯤꯕ ꯄꯣꯔꯣꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ꯫ ꯂꯥꯛꯑꯣ, ꯄꯨꯄꯨꯒ ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯅꯕꯣꯛꯅ ꯆꯥꯛꯀ ꯂꯣꯏꯔꯝꯂꯅꯤ, ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ꯫ ꯍꯣꯏ ꯄꯨꯄꯨ, ꯌꯨꯝꯗ ꯍꯜꯂꯁꯤ, ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨ ꯃꯁꯨ ꯑꯅꯤꯗꯨ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥꯅ ꯃꯕꯣꯛꯇ ꯃꯥꯅ ꯐꯥꯔꯛꯄ ꯄꯣꯔꯣꯝ ꯑꯗꯨ ꯎꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯑꯕꯣꯛ ꯅꯨꯡꯁꯤꯕꯤ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯑꯩꯅ ꯇꯨꯔꯦꯜꯗꯒꯤ ꯐꯥꯔꯛꯄ ꯄꯣꯔꯣꯝꯁꯦ ꯊꯣꯡꯂꯒ ꯆꯥꯁꯤꯀꯣ? ꯏꯁꯨꯁꯅꯥ, ꯉꯁꯤꯗꯤ ꯉꯥ ꯆꯥꯕ ꯇꯧꯍꯩꯗꯦ, ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯏꯁꯨꯅ ꯐꯥꯔꯛꯄ ꯄꯣꯔꯣꯝꯁꯤ ꯊꯣꯡꯂꯒ ꯅꯄꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯥꯎꯅ ꯆꯥꯁꯤ꯫ ꯃꯄꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯨꯄꯨꯒꯤ ꯁꯅꯥ, ꯅꯈꯨꯠ ꯍꯥꯝꯗꯣꯛꯂꯨ, ꯑꯗꯨꯒ ꯄꯨꯄꯨꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯁꯤ꯫ ꯍꯣꯏ ꯄꯨꯄꯨ꯫ ꯊꯥꯗꯣꯏꯁꯅꯥ ꯃꯈꯨꯠ ꯃꯁꯥꯗꯨ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯃꯄꯨꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯛ ꯆꯥꯅ ꯊꯥꯗꯣꯏꯁꯅꯥꯅ ꯃꯄꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯨꯄꯨ, ꯏꯕꯣꯛꯁꯦ ꯑꯩꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕꯒꯤ ꯆꯥꯛꯁꯦ ꯃꯆꯤ ꯂꯦꯡꯗ꯭ꯔꯦ, ꯑꯕꯣꯛꯀ ꯑꯃꯨꯛ ꯆꯥꯃꯤꯟꯅꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯆꯥꯛ ꯆꯥꯔꯤ꯫ ꯃꯁꯨ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯨ ꯃꯕꯣꯛ ꯑꯅꯤꯗꯨ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯄꯨ ꯃꯕꯣꯛ ꯑꯃꯗꯤ ꯃꯁꯨ ꯑꯍꯨꯝꯗꯣ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯆꯥꯎꯕꯜꯒꯤ ꯌꯨꯝꯗ ꯅꯨꯄꯥ ꯑꯃ ꯁꯟ ꯒꯥꯔꯤꯗ ꯐꯧ ꯕꯣꯔꯥ ꯈꯔ ꯍꯥꯞꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯐꯧ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥꯁꯤ ꯆꯥꯎꯕꯜꯒꯤ ꯂꯧ ꯋꯥꯏꯗꯨꯅ ꯎꯕ ꯃꯤꯁꯛꯅꯤ꯫ ꯆꯥꯎꯕꯜꯅ ꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯃꯅꯤ, ꯅꯪ ꯂꯥꯛꯂꯦꯗꯅ꯫ ꯑꯍꯣꯏ ꯈꯨꯔꯥ, ꯅꯨꯃꯤꯠ ꯂꯩꯈꯠꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯈꯨꯔꯥꯒꯤ ꯂꯧꯁꯥꯜꯁꯦ ꯍꯥꯟꯅ ꯊꯤꯟꯗꯣꯛꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯐꯧ ꯕꯣꯔꯥꯁꯤꯡꯁꯤ ꯅꯪ ꯈꯨꯔꯥꯒꯤ ꯀꯣꯠꯇ ꯑꯃꯨꯛꯇ ꯍꯩꯖꯤꯟꯕꯤꯔꯝꯃꯨ꯫ ꯍꯣꯏ ꯈꯨꯔꯥ, ꯑꯩ ꯑꯗꯨꯝ ꯍꯣꯟꯖꯤꯜꯂꯝꯂꯒꯦ꯫ ꯅꯨꯄꯥꯗꯨꯅ ꯀꯣꯠꯇ ꯐꯧ ꯍꯩꯖꯤꯜꯂꯤ꯫ ꯊꯥꯗꯣꯏꯁꯅꯥꯗꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯕꯣꯛ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯊꯣꯡꯂꯅꯤ, ꯏꯁꯨꯕꯨ ꯆꯥꯛ ꯂꯥꯝꯗꯕ꯭ꯔꯣ? ꯂꯥꯝꯃꯦ ꯑꯕꯣꯛ꯫ ꯐꯧ ꯍꯣꯟꯖꯤꯜꯂꯤꯕ ꯅꯨꯄꯥꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯍꯩꯇ꯭ꯔꯤꯕꯔꯣ? ꯍꯩꯕꯕꯨꯗꯤ ꯍꯩꯗ, ꯑꯗꯣ ꯑꯩꯅ ꯊꯣꯡꯕꯁꯦ ꯈꯔꯗꯤ ꯍꯥꯎꯕ ꯋꯥꯠꯂꯤ꯫ ꯑꯗꯨꯅ ꯑꯕꯣꯛꯅꯁꯨ ꯑꯩ ꯊꯣꯡꯒꯅꯨ, ꯑꯕꯣꯛ ꯑꯗꯨꯝ ꯊꯣꯡꯒꯦ ꯍꯥꯏ꯫ ꯏꯆꯦ ꯂꯩꯔꯤꯉꯩꯗꯁꯨ ꯑꯩꯅ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯕ ꯌꯥꯗꯦ, ꯏꯆꯦꯇꯅ ꯑꯗꯨꯝ ꯊꯣꯡꯉꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏꯁꯅꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯊꯥꯗꯣꯏꯁꯅꯥꯒꯤꯁꯨ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯖꯕꯤ ꯃꯆꯦ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯃꯆꯦꯗꯨ ꯊꯪꯅꯕ ꯈꯨꯜꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥꯗꯨ ꯃꯕꯣꯛ ꯉꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯄꯥꯜꯗ ꯐꯧ ꯍꯣꯜꯂꯤꯕꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯃꯕꯣꯛꯀ ꯃꯄꯨꯒꯁꯨ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯕꯦꯜꯂꯩꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯅꯨꯕꯥ, ꯏꯁꯨꯅ ꯉꯔꯥꯡ ꯐꯥꯔꯛꯈꯤꯕ ꯄꯣꯔꯣꯝ ꯑꯗꯨ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯄꯤꯔꯛꯂꯨ꯫ ꯏꯁꯨꯁꯅ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯈꯤꯕꯅꯤ, ꯑꯩꯁꯨ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯛꯂꯒꯦ꯫ ꯍꯣꯏ, ꯑꯩꯒꯤ ꯉꯥ ꯁꯦꯝꯅꯕ ꯊꯥꯡꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯦꯡꯈꯤꯒꯦ, ꯑꯗꯨꯒ ꯉꯥꯗꯣ ꯁꯦꯝꯂꯛꯂꯒꯦ꯫ ꯅꯪꯒꯤ ꯆꯥꯛꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯃꯩ ꯊꯥꯒꯠꯂꯨꯔꯣ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯕꯦꯜꯂꯩꯗꯨ ꯆꯥꯛ ꯃꯩ ꯊꯥꯒꯠꯀꯦ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯁꯨ ꯅꯨꯄꯤꯅ ꯍꯥꯟꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ꯫ ꯏꯕꯦꯜꯂꯩꯅ ꯃꯁꯨ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯑꯕꯣꯛꯀꯤ ꯏꯁꯨꯁꯅꯥ, ꯏꯁꯨꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯆꯥꯛ ꯊꯣꯡꯂꯤꯕ ꯍꯥꯏꯗꯨꯔꯣ? ꯍꯣꯏ ꯑꯕꯣꯛ, ꯑꯕꯣꯛ ꯉꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯁꯨꯅ ꯑꯣꯏꯅ ꯆꯥꯛꯁꯦ ꯊꯣꯡꯕ ꯍꯧꯔꯕ꯫ ꯏꯁꯨꯕꯨ ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯂꯒꯦꯅꯦ? ꯑꯕꯣꯛ, ꯉꯔꯥꯡ ꯑꯩꯅ ꯇꯨꯔꯦꯜꯗꯒꯤ ꯐꯥꯔꯛꯄ ꯄꯣꯔꯣꯝꯗꯣ ꯊꯣꯡꯉꯤ꯫ ꯃꯁꯨꯅ ꯄꯣꯔꯣꯝ ꯊꯣꯡꯉꯦ ꯍꯥꯏꯕ ꯑꯗꯨꯗ ꯃꯕꯣꯛꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯕ? ꯏꯁꯨꯅ ꯄꯣꯔꯣꯝꯗꯣ ꯊꯣꯡꯂꯦ ꯍꯥꯏꯕ? ꯏꯁꯨꯕꯨ ꯍꯥꯟꯅ ꯑꯃꯨꯛꯇꯁꯨ ꯉꯥ ꯊꯣꯡꯈꯤꯗ꯭ꯔꯤ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯊꯣꯡꯂꯤꯕ? ꯀꯗꯥꯏꯅꯣꯅꯦ ꯏꯁꯨꯒꯤ ꯄꯣꯔꯣꯝ ꯊꯣꯡꯕ ꯑꯗꯨꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯅ ꯄꯣꯔꯣꯝ ꯊꯣꯡꯂꯤꯕ ꯎꯌꯥꯟ ꯑꯗꯨꯒꯤ ꯃꯈꯨꯝꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯁꯨ ꯊꯥꯗꯣꯏꯁꯅꯥ ꯄꯣꯔꯣꯝ ꯑꯗꯨ ꯍꯤꯡꯅ ꯍꯦꯛꯇ ꯊꯣꯡꯂꯒ ꯂꯩꯔꯝꯂꯤ꯫ ꯎꯌꯥꯟ ꯃꯅꯨꯡ ꯑꯗꯨꯗ ꯄꯣꯔꯣꯝ ꯑꯗꯨ ꯀꯣꯏꯅ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯨ ꯁꯅꯥꯒꯤ ꯄꯣꯔꯣꯝ ꯊꯣꯡꯂꯤꯕꯅꯦ ꯍꯥꯏꯗꯨꯅ ꯊꯣꯡꯂꯝꯂꯤꯕ ꯑꯗꯨꯗ ꯃꯕꯣꯛ ꯏꯕꯦꯜꯂꯩꯗꯨ ꯅꯣꯛꯂꯛꯂꯒ ꯃꯁꯨ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯑꯄꯪꯕꯤ, ꯄꯣꯔꯣꯝꯕꯨ ꯑꯁꯨꯝꯅ ꯍꯤꯡꯅ ꯀꯅꯥꯅ ꯊꯣꯡꯅꯕꯒꯦ? ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯨ ꯆꯥꯎꯕꯜꯁꯨ ꯊꯥꯡ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ
ꯄꯣꯔꯣꯝ ꯑꯗꯨꯕꯨ ꯁꯦꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯁꯨ ꯃꯕꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯄꯨ ꯑꯣꯏꯔꯤꯕ ꯆꯥꯎꯕꯜꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯍꯥꯏ ꯍꯅꯨꯕꯤ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯁꯨ ꯅꯕꯦꯜ ꯑꯅꯤꯅ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯅꯣꯛꯂꯝꯂꯤꯕ ꯑꯁꯤꯕꯣ? ꯍꯅꯨꯕ, ꯑꯩꯅ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯅꯁꯨ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯝꯂꯤ꯫ ꯏꯟꯁꯥꯡ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯎꯌꯥꯟ ꯑꯁꯤ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯄꯣꯔꯣꯝꯁꯤ ꯍꯤꯡꯅ ꯎꯌꯥꯟ ꯃꯅꯨꯡ ꯑꯁꯤꯗ ꯆꯦꯟꯗꯨꯅ ꯂꯩꯔꯝꯂꯦꯗꯅ꯫ ꯀꯔꯤ ꯍꯥꯏꯕ ꯍꯅꯨꯕꯤ? ꯎꯌꯥꯟ ꯃꯅꯨꯡ ꯑꯗꯨꯗ ꯄꯣꯔꯣꯝꯗ ꯆꯦꯟꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕ? ꯍꯣꯏ ꯍꯣꯏ, ꯉꯁꯤꯒꯤ ꯅꯁꯨ ꯅꯨꯄꯤꯒꯤ ꯄꯣꯔꯣꯝ ꯊꯣꯡꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯒꯗꯧꯔꯤꯀꯣ ꯍꯅꯨꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨ ꯃꯕꯦꯜ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯅꯣꯛꯂꯤ꯫ ꯃꯄꯨ ꯆꯥꯎꯕꯜꯅ ꯄꯣꯔꯣꯝ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯁꯦꯝꯂꯕ ꯃꯇꯨꯡ ꯃꯕꯣꯛ ꯏꯕꯦꯂꯩꯅ ꯊꯣꯡꯅꯅꯕ ꯇꯧꯔꯤ꯫ ꯃꯕꯣꯛꯅ ꯊꯥꯗꯣꯏ ꯁꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯁꯨ ꯁꯅꯥ, ꯑꯕꯣꯛꯅ ꯄꯣꯔꯣꯝ ꯊꯣꯡꯂꯤꯕꯁꯤ ꯏꯁꯨꯁꯨ ꯍꯩꯅꯅꯕ ꯌꯦꯡꯍꯧꯔ ꯂꯥꯛꯑꯣ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯃꯕꯣꯛꯅ ꯄꯣꯔꯣꯝ ꯊꯣꯡꯂꯤꯕ ꯑꯗꯨꯕꯨ ꯍꯩꯅꯅꯕ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯗꯨꯅ ꯃꯄꯨ ꯃꯕꯦꯜ ꯃꯁꯨ ꯑꯍꯨꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯡꯁꯥ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯩꯖꯥꯎꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯂꯨꯈꯣꯏꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯎꯕꯜꯒꯤ ꯃꯁꯨꯅꯨꯄꯤ ꯊꯥꯗꯣꯏ ꯁꯅꯥꯕꯨ ꯂꯨꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯜꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯊꯥꯗꯣꯏ ꯁꯅꯥꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯝꯅ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯆꯥꯎꯕꯜꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯊꯣꯡꯒꯥꯜꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯆꯥꯎꯕꯜ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯍꯥꯏ, ꯃꯁꯤꯒꯤ ꯅꯍꯥ ꯑꯅꯤꯁꯤꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯂꯤꯕ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯁꯅꯥꯗꯨ ꯂꯨꯝꯕ ꯂꯥꯛꯂꯤꯕ ꯖꯥꯠꯂꯅꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯅꯍꯥ ꯑꯅꯤꯗꯨꯒꯤ ꯃꯅꯤꯡꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯐꯩꯖꯥꯎ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯂꯨꯈꯣꯏ ꯑꯅꯤꯗꯤ ꯌꯨꯝꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯕꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯆꯥꯎꯕꯜꯅ ꯂꯥꯛꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯃꯔꯨꯞ ꯐꯩꯖꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ ꯐꯩꯖꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯥꯗꯣꯏ ꯁꯅꯥ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯁꯦ ꯃꯈꯣꯏꯒꯤ ꯃꯄꯨ ꯆꯥꯎꯕꯜ ꯑꯗꯨꯅꯒ ꯎꯈ꯭ꯔꯕꯗꯤ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯒꯗꯧꯕ ꯃꯥꯟꯗꯦꯕꯨ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ? ꯐꯩꯖꯥꯎꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯍꯦꯔ ꯃꯔꯨꯞ, ꯂꯥꯛꯄꯗꯁꯨ ꯃꯉꯥꯏꯔꯦ, ꯉꯥꯏꯍꯥꯛꯇꯪꯒ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯈꯤꯁꯤꯗ꯫ ꯃꯥꯒꯤ ꯃꯄꯨ ꯆꯥꯎꯕꯜ ꯍꯥꯏꯕ ꯇꯣꯔꯣꯕꯣꯠ ꯃꯥꯟꯕꯗꯨꯅ ꯎꯈ꯭ꯔꯒꯅ ꯏꯄꯨ ꯅꯁꯨ ꯅꯨꯄꯤ ꯊꯥꯗꯣꯏ ꯁꯅꯥꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎ, ꯋꯥꯔꯤ ꯉꯥꯏꯍꯥꯛꯇ ꯁꯥꯟꯅꯒꯦ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯆꯥꯎꯕꯜꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯀꯌꯥꯗ ꯃꯆꯨꯞ ꯃꯄꯥꯠ ꯅꯥꯏꯈꯤꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯅꯣꯅꯦ, ꯑꯩꯕꯨ ꯇꯣꯔꯣꯕꯣꯠ ꯃꯥꯟꯕ ꯀꯥꯁꯨ ꯍꯥꯏꯈ꯭ꯔꯦꯅꯦꯁꯦ꯫ ꯐꯩ, ꯉꯁꯤꯗꯤ ꯇꯣꯔꯣꯕꯣꯠ ꯃꯥꯟꯕ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯜꯅ ꯅꯍꯥ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯈꯧꯗꯦꯝꯂꯛꯏ꯫ ꯐꯩꯖꯥꯎ ꯑꯃꯗꯤ ꯂꯨꯈꯣꯏ ꯃꯈꯣꯏ ꯃꯔꯨꯞ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯆꯥꯎꯕꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯆꯥꯎꯕꯜꯅ ꯐꯩꯖꯥꯎ ꯑꯃꯗꯤ ꯂꯨꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯍꯥꯏ, ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ? ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯂꯝꯂꯤꯕꯗꯣ? ꯐꯩꯖꯥꯎꯗꯨ ꯄꯥꯈꯠ ꯄꯥꯈꯠꯅ ꯃꯔꯩ ꯏꯛꯑꯥ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯄꯨ, ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯇꯥꯁꯤꯟꯈ꯭ꯔꯕ, ꯑꯗꯨꯗ ꯃꯔꯨꯞꯀꯤ ꯈꯨꯗꯣꯞꯇꯨ ꯊꯤꯔꯝꯕꯅꯤ ꯏꯄꯨ꯫ ꯍꯅꯨꯕ ꯆꯥꯎꯕꯜꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯁꯛꯇꯥꯃꯛꯅ ꯆꯨꯔꯥꯟ ꯊꯥꯕ ꯍꯦꯛ ꯃꯥꯜꯂꯗꯅ, ꯑꯗꯨꯒꯁꯨ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯇꯥꯈ꯭ꯔꯦ ꯒꯒꯥꯏꯗꯅ, ꯃꯊꯨꯟꯗꯗꯤ ꯃꯣꯔꯣꯛ ꯃꯔꯨ ꯑꯃꯐꯥꯎ ꯅꯞꯂꯝꯂꯣꯏꯗꯧꯕꯁꯤꯡꯁꯤꯗꯤ꯫ ꯂꯨꯈꯣꯏꯅ, ꯏꯄꯨꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ? ꯍꯥꯏ, ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯗꯦꯀꯣ, ꯅꯈꯣꯏꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯇꯥꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨ ꯐꯪꯅꯕ ꯊꯤꯔꯣ, ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯈꯨꯗꯣꯞꯇꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯉꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯆꯥꯎꯕꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯍꯥ ꯑꯅꯤꯗꯨ ꯀꯔꯤꯅꯨꯡꯒꯤ ꯈꯨꯗꯣꯞ ꯇꯥꯈ꯭ꯔꯦ ꯍꯥꯏꯖꯔꯨꯕꯅꯣ ꯍꯥꯏꯕꯗꯨ ꯌꯧꯔꯝꯃꯤ꯫ ꯐꯩꯖꯥꯎꯅ, ꯏꯄꯨ, ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯊꯤꯖꯍꯧꯔꯒꯦ, ꯏꯄꯨ ꯑꯗꯨꯝ ꯆꯪꯕꯤꯈ꯭ꯔꯣ꯫ ꯍꯥꯏ, ꯑꯩꯒꯤ ꯊꯣꯡꯒꯥꯜꯗ ꯅꯈꯣꯏꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ, ꯑꯗꯨꯅꯅꯤ ꯑꯩꯁꯨ ꯉꯥꯏꯒꯦ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯈꯣꯏꯒꯤ ꯈꯨꯗꯣꯞ ꯊꯤꯒꯗꯧꯕꯗꯣ ꯑꯗꯨꯗꯨꯝ ꯑꯣꯏꯅ ꯊꯤꯔꯣ꯫ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯪꯂꯕꯗ ꯐꯩꯖꯥꯎ ꯑꯃꯗꯤ ꯂꯨꯈꯣꯏ ꯃꯔꯨꯞ ꯑꯅꯤꯗꯨ ꯈꯨꯗꯣꯞ ꯊꯤꯖꯤꯟꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯅ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯒꯤ ꯋꯥꯏ ꯁꯤꯠꯄ ꯊꯣꯛꯂꯛꯏ꯫ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯃꯔꯨꯞ ꯐꯩꯖꯥꯎꯗ ꯊꯥꯗꯣꯏ ꯁꯅꯥ ꯊꯣꯛꯂꯛꯂꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯐꯩꯖꯥꯎꯁꯨ ꯈꯪꯂꯕꯅ ꯁꯨꯃꯥꯡꯗ ꯋꯥꯏ ꯁꯤꯠꯂꯤꯕꯤ ꯊꯥꯗꯣꯏ ꯁꯅꯥꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯩ꯫ ꯐꯩꯖꯥꯎꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯜꯅ ꯆꯤꯡꯅꯗꯨꯅ ꯁꯨꯃꯥꯡꯗ ꯌꯦꯡꯂꯨꯕꯗ ꯃꯁꯨꯅꯨꯄꯤ ꯊꯥꯗꯣꯏ ꯁꯅꯥꯗꯨ ꯋꯥꯏ ꯁꯤꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯣ, ꯑꯩꯒꯤ ꯏꯁꯨ ꯁꯅꯥ ꯊꯣꯛꯂꯛꯄ ꯑꯁꯤꯅꯅꯤꯗꯅ꯫ ꯅꯍꯥꯁꯤꯅ ꯁꯨꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯤꯕꯁꯤꯗꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯌꯦꯡꯕꯗ ꯃꯈꯨꯠ ꯑꯁꯤꯅ ꯁꯟꯊꯤ ꯆꯕꯥꯛ ꯑꯁꯤꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦꯅꯦ꯫ ꯍꯩ, ꯃꯁꯤꯒꯤ ꯅꯍꯥ ꯑꯁꯤꯕꯨ
ꯁꯟꯊꯤ ꯆꯕꯥꯛ ꯑꯁꯤꯗ ꯃꯦꯠꯇꯅ ꯂꯩꯔꯕ ꯑꯁꯤ ꯐꯥꯎꯕ ꯏꯁꯨ ꯁꯅꯥ ꯌꯦꯡꯂꯤꯉꯩꯗ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦ ꯃꯁꯦ ꯆꯥꯎꯕꯜꯅ ꯐꯩꯖꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯁꯛ ꯐꯖꯕ ꯄꯥꯈꯪ ꯅꯪꯗꯤ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯅ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯊꯤꯕ ꯃꯥꯜꯂꯤꯅꯦ ꯉꯁꯥꯏꯗꯒꯤ ꯁꯟꯊꯤ ꯆꯕꯥꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯦꯠꯇꯨꯅ ꯂꯩꯔꯦꯅꯦ ꯁꯟꯊꯤ ꯊꯤꯕꯣꯠ ꯃꯦꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯐꯩꯖꯥꯎꯗꯨ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕꯗꯨ ꯌꯦꯡꯂꯨꯏ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯝꯂꯤꯕꯗꯨ ꯁꯟꯊꯤ ꯆꯕꯥꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯈꯨꯠꯇꯨ ꯅꯥꯄꯤꯗ ꯁꯠ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯨꯠꯁꯦ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯔꯛꯑꯦꯅ ꯈꯜꯂꯤꯕ ꯑꯗꯨꯒꯗꯤ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯁꯟꯊꯤ ꯆꯕꯥꯛ ꯑꯁꯤꯗ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯑꯣꯏꯔꯦꯀꯣ ꯏꯄꯨꯁꯤꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯇꯟꯖꯥ ꯑꯗꯨꯗ ꯍꯅꯨꯕ ꯆꯥꯎꯕꯜꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏ ꯍꯣꯏ ꯃꯁꯛ ꯐꯖꯕ ꯄꯥꯈꯪ ꯀꯔꯤ ꯇꯧꯔꯦ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯏꯄꯨ ꯈꯨꯗꯣꯞꯇꯣ ꯁꯟꯊꯤ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯎꯔꯝꯒꯗ꯭ꯔꯅ ꯌꯦꯡꯕꯅꯤꯗ ꯑꯣ ꯑꯗꯨꯅꯔ ꯅꯪꯅ ꯁꯟꯊꯤ ꯑꯁꯤꯗ ꯑꯗꯨꯝ ꯃꯦꯠꯇꯨꯅ ꯂꯩꯔꯤꯕꯗꯣ ꯍꯣꯏ ꯃꯥꯅꯦ ꯏꯄꯨ ꯑꯗꯨ ꯁꯟꯊꯤ ꯃꯔꯛꯇ ꯈꯨꯗꯣꯞꯇ ꯌꯥꯎꯔꯝꯂꯕ꯭ꯔꯣ ꯌꯥꯎꯔꯝꯗꯦꯗ ꯏꯄꯨ ꯏꯍꯦ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯏꯕꯒꯤ ꯄꯥꯏꯕ ꯁꯟꯊꯤꯗꯨ ꯈꯨꯟꯗꯣꯛꯂꯒ ꯑꯃꯨꯛꯇ ꯂꯪꯊꯣꯛꯑꯝꯃꯨ ꯑꯗꯨꯒ ꯇꯨ ꯁ꯭ꯋꯥꯏꯒꯤ ꯅꯥꯄꯤꯁꯤꯡꯁꯦ ꯐꯣꯏꯗꯣꯛꯂꯒ ꯑꯃꯨꯛ ꯂꯩꯕ꯭ꯔ ꯌꯦꯡꯉꯨ ꯉꯁꯥꯏ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯥꯄꯤ ꯃꯔꯛ ꯑꯁꯤꯗ ꯆꯦꯞꯊ ꯌꯥꯝꯅ ꯌꯦꯡꯈꯤꯕꯗꯥꯏꯅꯦ ꯀꯅꯥꯅ ꯈꯪꯒꯅꯤ ꯅꯥꯄꯤ ꯃꯔꯛ ꯑꯁꯤꯗ ꯇꯥꯔꯝꯕꯁꯨ ꯃꯌꯥꯏꯗꯅ ꯍꯣꯏ ꯏꯄꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯟꯊꯤ ꯆꯕꯥꯛ ꯑꯗꯨ ꯈꯨꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨꯁꯨ ꯐꯣꯏꯗꯣꯛꯍꯜꯂꯤ ꯅꯥꯄꯤ ꯐꯣꯏꯅ ꯐꯩꯖꯥꯎꯗꯣ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯁꯨ ꯅꯨꯄꯤ ꯂꯣꯝꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯁꯤꯒꯤ ꯇꯣꯔꯣꯕꯣꯠ ꯃꯥꯟꯕ ꯍꯅꯨꯕꯁꯤꯅ ꯑꯩꯕꯨ ꯁꯟꯊꯤꯒ ꯁꯦꯡꯍꯜꯂꯗꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯥꯄꯤ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯃꯨꯛ ꯐꯣꯏꯗꯣꯛꯍꯟꯕꯅꯦꯕ ꯂꯨꯈꯣꯏꯁꯨ ꯅꯥꯄꯤ ꯐꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯀꯣꯛ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯗꯦꯕ ꯑꯗꯨꯝ ꯍꯦꯛ ꯐꯝꯂꯒ ꯂꯩ ꯍꯩꯋꯥꯅꯤ ꯍꯅꯨꯕ ꯆꯥꯎꯕꯜꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯍꯥ ꯑꯅꯤ ꯁ꯭ꯋꯥꯏꯁꯤꯁꯨ ꯐꯣꯏꯗꯣꯛꯎꯅꯦ ꯁ꯭ꯋꯥꯏꯗ ꯇꯥꯔꯝꯕꯁꯨ ꯌꯥꯏꯅꯦ ꯂꯨꯈꯣꯏꯅ ꯍꯣꯏ ꯏꯄꯨ ꯐꯣꯏꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯆꯪꯗꯨꯅ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯐꯣꯏꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯅꯥꯄꯤ ꯐꯣꯏꯕꯗꯨꯗ ꯀꯣꯟꯊꯣꯡ ꯃꯌꯥꯗꯨꯗ ꯍꯧꯔꯝꯕ ꯅꯥꯄꯤꯁꯤꯡꯗꯨ ꯑꯃꯠꯇ ꯍꯧꯈꯤꯗ꯭ꯔꯤ ꯂꯣꯏꯅ ꯄꯨꯡꯀꯣꯛ ꯀꯣꯛꯂꯤ ꯍꯅꯨꯕ ꯆꯥꯎꯕꯜꯅ ꯃꯈꯣꯏ ꯃꯔꯨꯞ ꯑꯅꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯍꯥ ꯑꯅꯤ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏ ꯑꯅꯤꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯊꯤꯔꯤꯕ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗꯦꯅꯦ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯈꯨꯗꯣꯞꯇꯨ ꯑꯇꯣꯞꯄ ꯃꯐꯝꯗꯒ ꯇꯥꯍꯧꯔꯕ꯭ꯔꯥ ꯍꯥꯏꯕ ꯂꯨꯈꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯍꯣꯏꯅꯦ ꯏꯄꯨꯅ ꯍꯥꯏꯒꯨꯝꯂꯗꯅ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯣ ꯑꯇꯣꯞꯄ ꯃꯐꯝꯗ ꯇꯥꯍꯧꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯈꯨꯗꯣꯞꯇ ꯐꯪꯅꯕ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ ꯏꯄꯨ ꯍꯣꯏ ꯅꯪꯒꯤ ꯈꯨꯗꯣꯞꯇꯣ ꯐꯪꯅꯕ ꯊꯤꯌꯨꯀꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐꯪꯗ꯭ꯔꯕꯗꯤ ꯏꯄꯨꯒꯤꯁꯤꯗ ꯑꯃꯨꯛ ꯊꯤꯕ ꯂꯥꯛꯈꯣꯀꯣ ꯑꯇꯩ ꯊꯤꯐꯝ ꯌꯥꯝꯅ ꯂꯩꯔꯤ ꯃꯈꯣꯏ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯆꯠꯈ꯭ꯔꯤ ꯍꯅꯨꯕ ꯆꯥꯎꯕꯜꯁꯨ ꯌꯨꯝꯗ ꯆꯪꯂꯛꯏ ꯑꯩꯕꯨ ꯇꯣꯔꯣꯕꯣꯠ ꯃꯥꯟꯕꯒ ꯍꯥꯏꯔꯗꯅ ꯍꯧꯖꯤꯛꯇꯤ ꯇꯣꯔꯣꯕꯣꯠ ꯃꯥꯟꯕ ꯑꯩꯅ ꯅꯩꯕꯗ ꯃꯈꯣꯏ ꯅꯍꯥ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯔꯝꯂꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯒ ꯌꯨꯝꯗ ꯆꯪꯂꯛꯏ ꯍꯅꯨꯕꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯍꯅꯨꯕ ꯅꯪꯅ ꯅꯣꯛꯂꯒ ꯑꯃꯨꯛ ꯆꯪꯂꯛꯂꯤꯕꯗꯨꯕꯣ ꯍꯥꯏ ꯍꯅꯨꯕꯤ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯏꯁꯨ ꯁꯅꯥꯕꯨ ꯂꯨꯝꯕ ꯃꯈꯣꯏ ꯅꯨꯄꯥ ꯑꯅꯤꯈꯛ ꯆꯦꯞꯊ ꯁꯨꯃꯥꯡꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯐꯥꯔꯒ ꯅꯩꯊꯠꯂꯒ ꯊꯥꯈ꯭ꯔꯕꯅꯤ ꯍꯅꯨꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯀꯅꯥꯅꯣ ꯏꯁꯨ ꯅꯨꯄꯤꯕꯨ ꯄꯥꯝꯖꯔꯤꯕ ꯑꯁꯤꯅ ꯀꯔꯝꯕꯅꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯃꯈꯥꯔꯣꯝꯗꯒꯤ ꯐꯩꯖꯥꯎꯒ ꯂꯨꯈꯣꯏꯒꯅꯤ ꯅꯁꯨ ꯅꯨꯄꯤꯕꯨ ꯄꯥꯝꯖꯔꯤꯕ ꯑꯁꯤꯅ ꯐꯩꯖꯥꯎꯅꯤ ꯃꯄꯨꯒ ꯃꯕꯣꯛꯀ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏ ꯁꯅꯥꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯄꯨꯅ ꯐꯩꯖꯥꯎꯒꯤ ꯃꯃꯤꯡ ꯄꯟꯕ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯁꯦꯡꯕꯗꯤ ꯐꯩꯖꯥꯎꯅ ꯃꯥꯕꯨ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ ꯊꯥꯗꯣꯏ ꯁꯅꯥ ꯃꯥꯅꯁꯨ ꯈꯪꯂꯤꯕꯅꯤ ꯃꯥꯅꯁꯨ ꯐꯩꯖꯥꯎꯕꯨ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯁꯥꯔꯤꯕꯅꯤ ꯃꯁꯨ ꯅꯨꯄꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯪꯈꯤꯕ ꯑꯗꯨꯗ ꯃꯕꯣꯛ ꯏꯕꯦꯂꯩꯅ ꯃꯄꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯍꯅꯨꯕ ꯏꯁꯨ ꯅꯨꯄꯤ ꯑꯁꯤꯅ ꯐꯩꯖꯥꯎꯒꯤ ꯃꯃꯤꯡ ꯄꯟꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯪꯈ꯭ꯔꯤꯕ ꯑꯁꯤꯕꯨ ꯐꯩꯖꯥꯎꯒ ꯏꯁꯨ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯂꯣꯟꯅꯒ ꯅꯨꯡꯁꯤꯅꯔꯕ ꯖꯥꯠꯂ ꯍꯥꯏꯕ ꯍꯣꯏꯅꯦ ꯅꯨꯄꯤ ꯉꯁꯤꯒꯤ ꯏꯁꯨ ꯅꯨꯄꯤꯒꯤ ꯃꯇꯧꯁꯤ ꯑꯩꯁꯨ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯇꯁꯦꯡꯅꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯩꯖꯥꯎ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯑꯉꯥꯡꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯨꯒ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯍꯅꯨꯕ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯍꯥꯏ ꯍꯅꯨꯕꯤ ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯋꯥꯡꯅ ꯁꯥꯒꯠꯂꯨꯈꯤꯅꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨ ꯈꯪꯂꯕ ꯀꯥꯟꯗ ꯁꯥꯒꯠꯀꯦ ꯍꯥꯏꯔꯕꯁꯨ ꯁꯥꯒꯠꯂꯨ ꯆꯪꯉꯨ ꯅꯪꯒꯤ ꯅꯊꯧꯗꯨꯝ ꯇꯧꯔꯨꯁꯨ ꯍꯅꯨꯕꯤꯁꯨ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯍꯅꯨꯕꯁꯨ ꯍꯤꯡꯈꯣꯜ ꯁꯝꯕꯜ ꯁꯦꯝꯖꯤꯜꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯃꯔꯨꯞ ꯐꯩꯖꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯐꯩꯖꯥꯎ ꯍꯌꯦꯡꯗꯒꯤ ꯅꯪꯒꯤ ꯊꯥꯗꯣꯏ ꯁꯅꯥꯗꯣ ꯂꯨꯝꯕ ꯆꯠꯄ ꯑꯩ ꯌꯥꯎꯕ ꯉꯝꯃꯔꯣꯏ
ꯑꯗꯨꯛ ꯌꯥꯝꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨꯕꯨ ꯁꯤꯠ ꯅꯥꯟꯕ ꯃꯈꯩ ꯐꯣꯏꯗꯣꯛꯍꯜꯂꯤ ꯋꯥꯅꯤ ꯐꯩꯖꯥꯎꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯈꯨꯗꯣꯞꯇ ꯊꯤꯕ ꯐꯪꯗ꯭ꯔꯁꯨ ꯑꯃꯨꯛ ꯍꯜꯂꯛꯈꯣ ꯊꯤꯐꯝ ꯌꯥꯝꯅ ꯂꯩꯔꯤꯒꯩ ꯑꯃꯨꯛ ꯍꯟꯅꯁꯨ ꯆꯠꯂꯔꯣꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯐꯩꯖꯥꯎꯒꯤ ꯃꯌꯨꯝ ꯌꯧꯔꯤ ꯐꯩꯖꯥꯎꯅ ꯃꯥꯒꯤ ꯃꯔꯨꯞ ꯂꯨꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯂꯨꯈꯣꯏ ꯌꯨꯝꯁꯨ ꯌꯧꯔꯕꯅꯤꯅ ꯑꯩꯁꯨ ꯆꯪꯍꯧꯔꯒꯦ ꯃꯔꯨꯞꯁꯨ ꯍꯟꯈ꯭ꯔꯣ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯃꯔꯨꯞ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯔꯨꯞ ꯑꯅꯤꯗꯨ ꯀꯥꯏꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯃꯇꯝꯅꯤ ꯃꯈꯣꯏ ꯃꯄꯨ ꯃꯕꯣꯛ ꯃꯁꯨ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯃꯄꯨ ꯆꯥꯎꯕꯜꯗꯤ ꯇꯨꯝꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯤ ꯊꯥꯗꯣꯏ ꯁꯅꯥꯗ ꯃꯕꯣꯛꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯏꯁꯨ ꯁꯅꯥ ꯏꯁꯨꯒ ꯐꯩꯖꯥꯎꯒꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯕ꯭ꯔꯣ ꯃꯕꯣꯛꯅ ꯑꯗꯨꯝꯅ ꯍꯪꯖꯤꯜꯂꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯗꯨ ꯏꯀꯥꯏꯕꯅ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯕꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯁꯨ ꯁꯅꯥꯅ ꯍꯥꯏꯅꯤꯡꯕꯗꯨ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯔꯤꯁꯨ ꯏꯀꯥꯏꯒꯅꯨꯀꯣ ꯅꯠꯇꯦ ꯏꯁꯨꯕꯨ ꯐꯩꯖꯥꯎ ꯍꯥꯏꯕ ꯅꯨꯄꯥꯗꯨꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯍꯟꯗꯛꯃꯨꯛꯇꯤ ꯊꯥꯗꯣꯏ ꯁꯅꯥꯗꯨ ꯏꯀꯥꯏ ꯀꯥꯏꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯕꯣꯛ ꯇꯥ ꯐꯩꯖꯥꯎꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯅꯁꯨꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯗꯨꯅꯤꯗꯅ ꯏꯁꯨꯁꯤꯗꯤ ꯑꯐꯕ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯅꯕꯅꯤ ꯑꯗꯨꯅ ꯃꯤꯅ ꯍꯥꯟꯈꯤꯗ꯭ꯔꯤꯉꯩ ꯏꯁꯨꯅ ꯍꯦꯛꯇ ꯐꯥꯍꯧꯒꯗꯕꯅꯤ ꯑꯗꯣ ꯕꯣꯛ ꯅꯨꯄꯥꯅ ꯅꯨꯄꯤ ꯐꯥꯏ ꯍꯥꯏꯕꯗꯤ ꯇꯥꯏ ꯑꯗꯨꯒ ꯅꯨꯄꯤꯅ ꯅꯨꯄꯥ ꯐꯥꯏ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯇꯥꯈꯤꯗ꯭ꯔꯤ ꯃꯇꯧ ꯀꯔꯝꯅ ꯅꯨꯄꯤꯅꯕꯨ ꯅꯨꯄꯥ ꯐꯥꯗꯣꯏꯅꯣ ꯅꯨꯄꯤꯅ ꯅꯨꯄꯥ ꯐꯥꯕꯁꯦ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯏꯁꯨ ꯅꯨꯄꯤꯗꯨꯅꯕꯨ ꯄꯥꯝꯈ꯭ꯔꯕ ꯑꯗꯨꯝ ꯍꯦꯛꯇ ꯐꯥꯕ ꯌꯥꯕ ꯄꯣꯠꯅꯤꯗ ꯊꯥꯗꯣꯏ ꯁꯅꯥꯗꯨ ꯌꯥꯝ ꯈꯪꯅꯤꯡꯅ ꯃꯕꯣꯛꯇ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯐꯥꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯅꯁꯨꯗꯁꯨ ꯇꯥꯛꯄꯤꯌꯣ ꯑꯕꯣꯛ ꯅꯪꯒꯤ ꯅꯄꯨꯁꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯅꯨꯄꯤꯅ ꯌꯥꯝ ꯉꯥꯎꯅꯩ ꯑꯗꯨꯗ ꯑꯇꯩ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯩꯅ ꯅꯄꯨꯒꯤ ꯃꯌꯨꯝꯗ ꯆꯠꯁꯤꯜꯂꯒ ꯈꯣꯟꯖꯦꯜꯒꯁꯤ ꯈꯔ ꯁꯤꯊꯁꯤꯟꯅꯔꯒ ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝꯗ ꯍꯟꯕ ꯉꯝꯂꯔꯣꯏ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯣ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕꯅꯤ ꯑꯗꯨꯗꯩꯗꯤ ꯅꯄꯨꯒꯤ ꯊꯃꯣꯏꯁꯨ ꯄꯦꯊꯈꯤꯗꯨꯅ ꯑꯗꯨꯝ ꯃꯁꯥꯅ ꯌꯥꯅ ꯑꯩꯕꯨ ꯂꯧꯁꯤꯜꯂꯦꯗꯅ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯤꯅꯤ ꯃꯕꯣꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏ ꯁꯅꯥꯗꯨ ꯅꯣꯛꯂꯒ ꯃꯕꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯕꯣꯛꯁꯦ ꯅꯨꯄꯥ ꯐꯥꯕꯤ ꯑꯕꯣꯛ ꯇꯥꯔꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯒ ꯃꯁꯨ ꯃꯕꯦꯜꯁꯨ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏ ꯁꯅꯥꯗꯨ ꯃꯀꯦ ꯁꯦꯝꯗꯨꯅ ꯐꯩꯖꯥꯎꯅ ꯂꯨꯝꯕ ꯂꯥꯛꯄꯗꯨ ꯉꯥꯏꯖꯔꯤ ꯃꯊꯟꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯖꯔꯤ ꯉꯁꯤꯗꯤ ꯇꯥ ꯐꯩꯖꯥꯎꯗꯣ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯦꯛꯇ ꯍꯪꯖꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯦꯞꯊꯗꯨꯅ ꯐꯩꯖꯥꯎꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ ꯉꯁꯤꯁꯦ ꯇꯥ ꯐꯩꯖꯥꯎꯗꯨꯕꯨ ꯂꯥꯛꯂꯔꯣꯏꯗꯕ ꯖꯥꯠꯂꯅꯦ ꯑꯩꯅ ꯃꯥ ꯂꯥꯛꯄ ꯉꯥꯏꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯒꯠ ꯍꯟꯗ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯠꯄꯤ ꯁꯥꯟꯅꯔꯤ ꯃꯁꯨ ꯅꯨꯄꯤꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯄꯨꯒ ꯃꯕꯣꯛ ꯑꯅꯤꯅꯁꯨ ꯎꯔꯝꯃꯤ ꯏꯕꯦꯂꯩꯗꯤ ꯃꯁꯨ ꯅꯨꯄꯤ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯇꯨꯃꯤꯟꯅ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯑꯁꯤꯗꯤ ꯅꯨꯡꯁꯤ ꯂꯩꯅꯥꯅ ꯐꯖꯅ ꯅꯥꯔꯤꯗꯅ ꯃꯕꯣꯛ ꯑꯩꯅ ꯉꯔꯥꯡ ꯋꯥꯔꯤ ꯂꯤꯔꯨꯕ ꯑꯗꯨꯅ ꯏꯁꯨꯁꯤ ꯉꯁꯤꯗꯤ ꯃꯥꯅ ꯑꯣꯏꯅ ꯐꯩꯖꯥꯎꯕꯨ ꯂꯥꯛꯄ ꯉꯥꯏꯔꯒ ꯂꯩꯔꯤꯅꯦ ꯇꯧꯔꯤꯕꯁꯦ ꯃꯄꯨ ꯆꯥꯎꯕꯜꯗꯤ ꯃꯁꯨ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯂꯩꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯍꯥꯏ ꯍꯅꯨꯕꯤ ꯏꯁꯨ ꯁꯅꯥꯅ ꯉꯁꯥꯏꯗꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯍꯪꯒꯠ ꯍꯟꯗꯥ ꯑꯃꯨꯛ ꯆꯠ ꯑꯃꯨꯛꯅ ꯆꯦꯞꯊ ꯌꯦꯡꯂꯤꯕ ꯑꯁꯤꯕꯨ ꯀꯅꯥꯗꯅꯣꯅꯦ ꯏꯁꯨꯅ ꯌꯦꯡꯂꯤꯕ ꯑꯁꯤꯕꯣ ꯀꯔꯤꯅꯣ ꯍꯅꯨꯕ ꯅꯪꯒꯤ ꯇꯧꯒꯗꯕꯗꯣ ꯑꯗꯨꯝ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯅꯁꯨ ꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯂꯤꯕꯗꯨꯕꯣ ꯍꯅꯨꯕꯤ ꯏꯁꯨꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯊꯣꯛꯂꯒ ꯑꯃꯨꯛꯇ ꯍꯪꯕꯤරුꯒꯦ ꯏꯕꯦꯂꯩꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯅꯨꯕ ꯍꯪꯂꯨꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯅꯤꯡꯒꯤ ꯁꯝꯕꯜꯗꯨ ꯃꯗꯨ ꯑꯣꯏꯅ ꯑꯃꯨꯛꯇ ꯁꯦꯝꯖꯤꯜꯂꯤꯁꯤ ꯀꯔꯤꯅꯣꯅꯦ ꯍꯅꯨꯕꯤ ꯏꯁꯨ ꯅꯨꯄꯤ ꯑꯁꯤꯅ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯃꯅꯤꯡꯗ ꯀꯔꯝ ꯍꯥꯏꯅ ꯁꯝꯕꯜ ꯁꯦꯝꯂꯨꯒꯗꯧꯔꯤꯕꯅꯣ ꯍꯅꯨꯕ ꯅꯪꯁꯤ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯌꯥꯎꯈꯤꯗ꯭ꯔꯦꯗꯀꯣ ꯍꯣꯏ ꯏꯁꯨ ꯅꯨꯄꯤꯅ ꯉꯁꯥꯏꯗꯒꯤ ꯆꯦꯞꯊ ꯌꯦꯡꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯤꯌꯦ ꯐꯩꯖꯥꯎ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯦ ꯏꯁꯨ ꯁꯅꯥꯅ ꯐꯩꯖꯥꯎ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯐꯩꯖꯥꯎ ꯂꯥꯛꯂꯒ ꯀꯔꯤꯕꯨ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯍꯅꯨꯕ ꯂꯩꯁꯥꯕꯤꯅ ꯄꯥꯈꯪ ꯂꯥꯛꯄ ꯉꯥꯏꯕꯕꯨ ꯀꯔꯤꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯅꯁꯨ ꯅꯨꯄꯤꯅꯁꯨ ꯐꯩꯖꯥꯎꯗꯣ ꯅꯨꯡꯁꯤ ꯍꯥꯏꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯏꯀꯥꯏ ꯀꯥꯏꯅ ꯍꯥꯏꯔꯛꯂꯕꯅꯤ ꯁꯨꯝ ꯀꯣꯊꯗꯨꯅ ꯑꯗꯨꯝ ꯍꯪꯂꯒ ꯂꯩꯔꯅꯨ ꯑꯗꯨꯏ ꯁꯔꯨꯛ ꯃꯅꯤꯡꯗ ꯑꯣꯏꯅ ꯁꯝꯕꯜ ꯁꯦꯝꯂꯨꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯜꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯊꯥꯗꯣꯏ ꯁꯅꯥ ꯑꯃꯨꯛ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯋꯥꯅ ꯉꯥꯏꯖꯔꯤꯕꯗꯨ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ ꯐꯩꯖꯥꯎꯗꯤ ꯑꯗꯨꯃꯛ ꯂꯥꯛꯂꯝꯗꯦ ꯊꯥꯗꯣꯏ ꯁꯅꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏ ꯇꯁꯦꯡꯕꯁꯨ ꯐꯩꯖꯥꯎ ꯑꯁꯤ ꯃꯔꯝ ꯃꯣꯛꯄ ꯁꯦꯜ ꯇꯥꯟꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯅ ꯑꯇꯩ ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯥꯕꯨ ꯄꯥꯝꯅꯩ
ngarang mabok na haikhiba wado ningsinglaga peri peri tauri ta phaijaudo laklarui khangiba ngarang ipuna tawkhiba aduda soidana warauramlani asumna matam khara haukhri phaijausu thadoi sanabu lomba amuk hana lakhidri nongmagi numittani namitna mayum changlamdaigi matam aduda phaijaudu mathanta thabak ama chatluraga thadoi sana khoigi thongal adu phauduna mayum lomda chatkhibadu thadoi sana na urami thadoi sana su imongda phachang luraga thongal lomda chenthoraklammi thadoi sana na phaijau butana na bakauri hota phaijau amuk tangai kho phaijau su thadoi sana na mabu kaurakli badu taraduna ngayak ngai daga le thadoi sana sangse laklaga asumna hanglei ta phaijau kadai de chatlorino thadoi sana aido thabak ama chatlubani kaidorage nang nei bu khamli basibo ai ta phaijau da karigumba ma hangge haiduna khalakli base yamna kuiri ngasi thingnari se matang yamna chari karino nang na hangge hairi badu hang thadoi sana su wa yamna sangdoktana phat hangjili ta phaijau nang aikhoi thongal da laktrabati kari tawre aduro nang na hangge haise hoi mani thadoi sana matam amada aina nang bu yamna nuksizaki aduna ai nang bu yengjab nakhoi gi thongal da lakpani adubu haujikte ai madugi thabakta amuk khana tawge khandri thadoi sanana khonjal ningnik lauraga amuk hanglei adudi ta phaijau na hainingli base haujikti ai bu nuksidri asinatra haujikti nangse ai gi chalmangni haina khale ai kana gumbi ama bu nuksiduri ai di ta phaijau bu ai gi bongoina khanba sukam ngamloi aduga ta phaijau bu atopa lamlanbi kana gi so ai haloi ai ta phaijau bu thamai singna nuksi ta phaijau bu ai khaktagi oijagi thadoi sana haujik madugi matamdu henkhri nangai bu warauganuko ai muk chalagi thadoi sanadu milodagi pirang sinthaduna asumna haijari nupi oibi aina ikhai ki pumnamak thadoktuna nafamda hanna haijaraba si phawbada aigi nuksiba sibu karisu oina khanbidabako thadoi sana mana thamoi songna haijariba wa adubu phaijawna tararoi khanduna mai leithoklaga chatpa hawi handa mukti thadoi sanadu konjal khara kalapna asumna hairi aigi oiba phanglaroidaba nangbudi aina kadagi soiheloi asi haiduna thadoi sana mana khwangda yeplaga purakhiba thang adu satoklaga phaijawbu thinduna halage haiduna senchilli matau adu ubada phaijau kibana masadu thakthang nikli kaplaga asumna haijari thadoi sana aigi thawai da kanbi aiba hatbigan aina haibu yarabadi ta phaijau gi thawai du kanbigan karigumba yadrabadi aibu waraugan phaijau na kapli dauduna asumna hairi thadoi sana ai nang haibadu yagi aigi thawai budi kanbi ta phaijau aigi mang thaduna aigi yumda chat ngasidi aina ta phaijau bu senjaba tari ha nupi nangna nupa aisha sendoiba aina haibase yararoi haidiro hoi chatlagi asi haiduna phaijau du peri dauduna thadoi sanagi yumda chatlammi thadoi sanadi mana nungsijaba phaijaubu magi oiba phangle khanjaduna maithongda mamonokle thadoi sanana mayumgi thongal yaurakpada phaijauda asumna hairi karino ta phaijau nupanabu kayam kuina kapki hairibanu haujikti ta phaijau se aigi oirabani aduga isu ta phaijau gi oirabani haujikti aina karisu tawraroi kaplanu harau ni yumda changlesiba kaplamba phaijau su kapatoklaga thadoi sanagi yumda punna changminari mabok ibeleiga mapu chawbalgana tawrakliba matawaduda ingangakna yengduna lei thadoi sanana mapuga mabokada asumna hairi ibo ngasidi nasunupi aina nasunupa phaijau se chelaklabani maboka mapuga anidu chapmana na asumna hairi ha isunupa chelaklaba hoi chelaklabani mapu chawbalna phaijau da asumna hangli hoi phaijau nangbu nasani yana aigi isunupi asida chelaklabro natragana isuna ki handuna namduna chelaklibro phaijaudu thadoi sanada haifet yengi aduga asumna khumlai ipo ai isanian laklabani hai phaijau nangbu isusi hayeng wai luna tawbigadro aduda thadoi sanana asumna khumlai yariba ipo nabani su mi ta phaijau se kairani wayam nang biru ba phaijauna ipo thadoi sana se luna tawdoini mapu chawbalna asumna hairi phari changu asumna thadoi sanana phaijaubu namit asida chelammi matam khara leiraga mabuk mapu anina masunupi thadoi sanaga phaijauga anibu punchembirami ahal oirabi mapu mabuk anibu masu oiriba anina konchenbiduna
ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫